ꯃꯌꯥꯝ ꯁꯤꯒꯤ ꯆꯤꯡꯁꯤꯗꯅꯤ ꯃꯣꯏꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯤꯁꯦ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯦꯔꯤꯌꯥ ꯉꯥꯛꯇꯅꯤ ꯇꯝꯄꯥꯛꯀꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯉꯔꯥꯡ ꯁꯤꯡ ꯆꯟꯕ ꯆꯠꯂꯤꯗꯣ ꯁꯤ ꯁꯤꯡꯁꯤꯅꯦꯕ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯆꯟꯖꯔꯒ ꯄꯩꯌꯥꯁꯤꯅ ꯑꯁꯤꯕꯁꯤꯡꯁꯦ ꯄꯩꯌꯥꯒ ꯄꯥꯏꯔꯝꯃꯦꯕ ꯃꯈꯨꯠꯇ ꯄꯩꯌꯥꯒ ꯄꯥꯏꯗꯅ ꯁꯨꯃꯥꯏꯅ ꯃꯌꯨꯝꯒꯤ ꯃꯩ ꯊꯥꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯡ ꯈꯔ ꯈꯔ ꯆꯟꯕ ꯆꯠꯆꯕꯅꯤ ꯑꯗꯨꯒ ꯂꯥꯟꯅ ꯂꯥꯟꯅ ꯇꯧꯕ ꯁꯟꯊꯣꯛꯏꯕ ꯉꯥꯡꯉꯤꯕ ꯀꯩꯁꯨ ꯅꯠꯇꯕ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯃꯔꯣꯟ ꯃꯔꯤꯁꯨ ꯈꯪꯗꯕ ꯀꯥꯏꯗ ꯄꯣꯛꯄꯅꯣꯁꯨ ꯈꯪꯗꯕ ꯀꯥꯡꯕꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯉꯥꯡꯉꯤꯗꯣ ꯉꯁꯤ ꯎꯔꯝꯒꯅꯤ ꯃꯌꯥꯝ ꯃꯉꯛꯇ ꯁꯨꯃꯥꯏ ꯄꯥꯏꯔꯒ ꯂꯩꯊꯠꯂ ꯇꯧꯒꯗꯕ ꯌꯥꯔꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯈꯥꯡꯕꯅꯤ ꯑꯗꯨꯒ ꯁꯤꯃꯗꯤ ꯑꯩ ꯉꯁꯤ ꯆꯥꯎꯊꯣꯛꯅ ꯑꯩ ꯋꯥꯡꯉꯨ ꯅꯤꯡꯊꯧ ꯄꯜꯂꯒ ꯑꯩ ꯍꯥꯏꯖꯔꯝꯒꯦ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯁꯤꯔꯒ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯁꯣꯛꯑꯒ ꯁꯨꯝ ꯌꯦꯡꯗꯅ ꯂꯩꯒꯗꯕ ꯕꯤꯔꯦꯟꯗꯨ ꯅꯠꯇꯦ ꯌꯦꯡꯉꯒ ꯂꯩꯒꯗꯕ ꯕꯤꯔꯦꯟꯒꯤ ꯁꯔꯀꯥꯔ ꯕꯤꯖꯦꯄꯤꯗꯨ ꯅꯠꯇꯦ ꯑꯩꯒꯤ ꯁꯔꯀꯥꯔ ꯂꯩꯕ ꯌꯥꯏ ꯑꯩꯒꯤ ꯁꯔꯀꯥꯔ ꯂꯩꯇꯕ ꯌꯥꯏ ꯑꯩ ꯁꯤएम ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯣꯏꯗꯕ ꯌꯥꯏ ꯑꯥꯏ ꯗꯣꯟꯠ ꯀꯤꯌꯔ ꯕꯠ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯃꯈꯥ ꯇꯥꯅꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯐꯥꯎꯗ ꯁꯣꯛꯂꯛꯑꯒꯗꯤ ꯑꯩ ꯏꯁꯥꯁꯨꯅꯦ ꯃꯌꯥꯝ ꯂꯥꯟꯗꯨꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯂꯥꯟ ꯀꯥꯞꯄ ꯆꯠꯂꯤꯕꯗꯨꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯃꯔꯝꯗꯤ ꯑꯩ ꯖꯥꯇꯤ ꯀꯟꯗ ꯌꯥꯗꯦ ꯑꯩ ꯖꯥꯇꯤ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯀꯅꯥꯗ ꯑꯩꯈꯣꯏꯅ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯦ ꯀꯅꯥꯗ ꯑꯩꯈꯣꯏꯅ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯦ ꯀꯔꯝꯕ ꯖꯥꯇꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ ꯀꯅꯥꯗ ꯀꯔꯤꯗ ꯑꯩꯈꯣꯏꯅ ꯑꯀꯥꯏꯕ ꯀꯔꯤ ꯊꯨ ꯅꯪꯁꯨ ꯇꯥꯔꯛꯎꯀꯣ ꯑꯩꯈꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯕꯤꯔꯦꯟ ꯁꯛꯊꯨ ꯅꯪꯁꯨ ꯇꯥꯔꯝꯃꯨꯀꯣ ꯅꯪꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏꯁꯦ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯎ ꯋꯥ ꯌꯥꯟꯊꯠꯂꯤ ꯀꯛꯊꯠꯂꯤ ꯑꯗꯨꯅ ꯅꯣꯏ ꯅꯃꯥꯏ ꯃꯊꯨ ꯇꯧꯕꯁꯦ ꯅꯣꯏ ꯎ ꯋꯥ ꯍꯨꯔꯥꯟꯕ ꯂꯥꯛꯏꯔꯕ ꯍꯥ ꯍꯥꯎꯇꯛꯇ ꯂꯥꯛꯑꯒ ꯅꯣꯏꯅ ꯎ ꯋꯥ ꯍꯨꯔꯥꯟꯕ ꯂꯥꯛꯏꯗꯣ ꯑꯗꯨꯗ ꯅꯣꯏꯗꯤ ꯎ ꯋꯥ ꯑꯝꯇ ꯌꯥꯟꯊꯠꯇ꯭ꯔꯦꯍꯦ ꯅꯣꯏꯗꯤ ꯅꯣꯏ ꯅꯁꯥꯒꯤ ꯅꯣꯏꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯎ ꯋꯥ ꯊꯥꯒꯦ ꯈꯟꯗꯗꯅ ꯃꯤꯒꯤ ꯑꯂꯩꯕꯗꯣ ꯍꯨꯔꯥꯟꯒꯦꯗ ꯂꯥꯛꯑꯒ ꯅꯪꯅ ꯅꯣꯏꯅ ꯑꯩꯈꯣꯏꯁꯦ ꯎ ꯋꯥ ꯌꯥꯟꯊꯠꯂꯤꯅꯤꯅ ꯃꯔꯥꯟ ꯁꯤꯅꯦ ꯇꯧꯔꯤꯁꯦ ꯍꯥ ꯁꯛꯇꯥ ꯁꯛꯊꯨ ꯃꯌꯥꯝ ꯀꯨꯀꯤ ꯅꯨꯄꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯍꯥ ꯁꯤꯡꯎꯔꯥꯟꯕ ꯂꯥꯛꯄ ꯀꯥꯏꯗꯤ ꯀꯩꯅꯣ ꯍꯧꯇꯛꯇꯨ ꯅꯣꯏ ꯅꯥꯄꯥ ꯅꯥꯄꯨꯗꯨꯅ ꯊꯝꯃꯝꯕ ꯂꯝ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯅꯣꯏ ꯅꯥꯃꯥꯗꯨꯅ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯄꯨꯔꯛꯄ ꯂꯝ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯅꯪ ꯁꯝꯗꯨꯗꯤ ꯂꯥꯏꯊꯤꯑꯒ ꯄꯣꯂꯥꯡꯈꯣꯛꯇ ꯊꯦꯠꯂꯨꯔꯣ ꯅꯣꯏ ꯅꯥꯄꯥ ꯅꯥꯄꯨꯏ ꯂꯝꯂꯕ ꯍꯧꯇꯛꯇꯣ ꯀꯁꯨꯕꯤ ꯃꯆꯥ ꯒꯥꯏꯗꯣ ꯅꯣꯏ ꯅꯥꯄꯥ ꯅꯃꯥꯗꯣ ꯅꯄꯥꯗꯣ ꯀꯁꯨꯕꯤ ꯑꯣꯏꯕ꯭ꯔꯣ ꯑꯋꯥꯕ ꯇꯥꯏ ꯃꯊꯛꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕꯗ ꯑꯀꯜ ꯑꯊꯧ ꯁꯥꯗꯅ ꯍꯨꯔꯥꯟ ꯅꯂꯥꯗ ꯍꯥꯠꯂꯦ ꯑꯗꯨꯒ ꯑꯀꯜ ꯑꯊꯧ ꯁꯤꯡꯉꯤꯅꯤ ꯅꯣꯏ ꯂꯝꯗ ꯂꯥꯛꯑ ꯁꯤꯕ ꯀꯥꯏꯗꯤ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯄ ꯀꯥꯏꯗꯤ ꯀꯩꯅꯣ ꯎ ꯌꯥꯜꯂꯝꯕ꯭ꯔꯥꯕ ꯑꯍꯟꯁꯤꯡꯗꯨꯅ ꯁꯤꯡ ꯆꯜꯂꯝꯃꯤꯗꯣ ꯁꯤꯡꯅꯥ ꯉꯥꯛꯇꯅꯦ ꯅꯝꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯑꯗꯨꯒ ꯂꯥꯏꯕ ꯂꯝꯗꯨꯁꯨ ꯅꯣꯏ ꯂꯝ ꯅꯠꯇꯦ ꯃꯤꯅꯥꯏ ꯅꯨꯕꯤ ꯅꯊꯤꯕꯣꯡ ꯈꯔ ꯆꯥꯁꯤꯜꯂꯒ ꯐꯃꯨꯡꯗ ꯑꯐꯥꯎ ꯁꯥꯏꯅꯦ ꯅꯔꯤ ꯂꯩꯔꯗꯤ ꯊꯣꯛꯂꯛꯎꯅꯦ ꯖꯒꯥ ꯑꯃ ꯍꯥꯏꯌꯣ ꯅꯨꯄꯥ ꯑꯣꯏꯔ ꯊꯥꯗꯣꯔꯛꯑꯣ ꯃꯪ ꯁꯝꯁꯤꯡꯗꯣ ꯂꯩꯊꯦꯜꯂꯣ ꯍꯥꯠꯇꯣꯛꯀꯦ ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ ꯐꯥꯎꯔꯤꯁꯦ ꯈꯨꯠꯂꯥꯏ ꯄꯥꯏꯁꯤꯜꯂ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯃꯤꯗ ꯑꯐꯥꯎ ꯁꯥꯔꯅꯤꯅꯦ ꯅꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯇꯤꯂꯥꯏ ꯈꯣꯝꯕꯤ ꯃꯥꯟꯕꯗꯣ ꯇꯥꯔꯝꯃꯁꯦ ꯅꯁꯛꯄ ꯌꯦꯡꯉꯒꯅꯦ ꯍꯛꯆꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯒꯠꯆꯩꯍꯦ ꯃꯥꯅꯤ ꯑꯩ ꯍꯥꯏꯒꯦ ꯑꯗꯨ ꯂꯝꯗꯣ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯝ ꯈꯪꯕ꯭ꯔꯥ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯝꯕ ꯂꯝ ꯏꯄꯥꯒꯤ ꯏꯄꯨꯗ ꯊꯝꯕꯤꯔꯝꯕ ꯂꯝ ꯀꯨꯀꯤꯂꯦꯟ ꯀꯧꯒꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯄꯥꯝꯃꯗꯤ ꯀꯨꯀꯤꯂꯦꯟ ꯍꯥꯏꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯍꯥ ꯁꯛꯇꯥꯅꯤꯅ ꯁꯤꯡ ꯍꯨꯔꯥꯟꯕ ꯂꯥꯛꯑꯒ ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯡꯉꯤ ꯍꯣꯏ ꯅꯣꯏꯅꯅꯦ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯂꯩꯕ ꯂꯝ ꯑꯗꯨꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝ ꯆꯦ ꯆꯥꯡ ꯂꯣꯏ ꯁꯨꯅ ꯑꯩꯈꯣꯏꯅ ꯂꯩꯈꯤꯕ ꯂꯝ ꯃꯌꯥꯝꯗꯣ ꯅꯣꯏꯅ ꯃꯩ ꯊꯥꯗꯣꯛꯑꯒꯅꯦ ꯀꯂꯛ ꯈꯃꯟꯖꯥꯎꯒꯤ ꯊꯃꯣꯏꯗꯅ ꯅꯣꯏꯅ ꯃꯨꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯅꯣꯏꯅ ꯃꯨꯟꯕꯗꯨꯁꯨ ꯑꯩꯈꯣꯏ ꯄꯦꯟꯗ꯭ꯔꯤꯕꯅꯤꯀꯣ ꯑꯗꯨꯒ ꯂꯥꯏꯔꯤꯅ ꯀꯨꯀꯤꯂꯦꯟꯗ ꯂꯥꯛꯑꯒ ꯁꯤꯡ ꯋꯥꯗꯤ ꯈꯪꯗꯦ ꯅꯥꯄꯤ ꯃꯆꯦꯠ ꯐꯥꯎ ꯁꯣꯛꯄ ꯌꯥꯔꯣꯏ ꯀꯨꯀꯤꯒꯤꯅꯦ ꯍꯥꯏꯕ ꯄ꯭ꯔꯣꯄꯔꯇꯤ ꯃꯆꯦꯠ ꯑꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯁꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯀꯩꯗꯧꯏ ꯌꯦꯡꯉꯨ ꯈꯪꯕ꯭ꯔꯥ ꯁꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯀꯩꯗꯧꯏ ꯌꯦꯡꯉꯨ ꯅꯔꯤꯟ ꯂꯩꯔꯗꯤ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯂꯥꯛꯑꯣ ꯑꯗꯨ ꯅꯔꯥꯏꯕꯛꯇꯣ ꯅꯣꯏ ꯈꯪꯖꯧꯍꯦ ꯑꯃꯨꯛ ꯂꯥꯛꯑꯣꯍꯦ ꯍꯥꯠꯇꯣꯛꯄꯤꯒꯦ ꯑꯃꯨꯛ ꯅꯔꯤꯟ ꯄꯥꯜꯂꯗꯤ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯗꯨꯝ ꯍꯥꯠꯇꯣꯛꯄꯤꯒꯦ ꯍꯥꯠꯇꯣꯛꯑ ꯂꯣꯏꯔꯦ ꯅꯣꯏꯒꯨꯝꯕꯁꯦ ꯈꯪꯕ꯭ꯔꯥ ꯍꯨꯔꯥꯟꯕ ꯅꯣꯏꯒꯨꯝꯕꯁꯦ ꯍꯥꯠꯇꯣꯛꯀꯗꯝꯅꯤ ꯈꯪꯕ꯭ꯔꯥ ꯀꯨꯀꯤ ꯅꯨꯄꯥꯒ ꯄꯜꯂꯤꯌꯦ
na chin du da kuki nu pa gi maming pan ma phau nang na chin du da ne palakan nang ne kuki nu pa hai ba kuki nu pi hai ba na chin da pan ma phau na tik na de si khang bra adu ga de sing chan ba mi de si bi moi imung gi mi ta ra nu ngai ga dra noi si ra ai de ja goi sa ye he ja goi sa ge sa ja goi sa le ye ai di kai sum ma ran le je da ba angang ma cha hi ta re adu du ga tha ani dang suri ba angang pitru ma noi na hatu aga ambulance da mama ma cha yaw na adu su mai tai ningon khang bra noi na sa gi ningon adu noi na mai tha do ha to khi ba do adu noi na ha to am da do mai tha ra ma de hing na mai thai ni khang bra noi na adu mai tham tam da akhoi tha wa yam ngai re he akhoi di pe le he adu akhoi di kap ma moi dra akhoi di tham wa yam ngai ram do man bra ba adu da akhoi da cha am ba thamoi si da akhoi da cha am ba mai chak to noi da su phawi ni khang bra matam nang na matam lakhi ni hai ba do noi na tawri ba naran do gi matam do hojik lai ni khang bra hojik noi na kapi ba no mai na ne matam amada iran lai jada ba imphan noi imphan do adu manung du da lai ri ba mayam kai su maran lai da ba khangja da ba noi na hatok khiram ba mayam do adu da noi na hatok pa matam da akhoi ge pukning da mai chak chai ba akhoi na kapam ba do hojik noi da tho a ba ne du khang bra hojik noi da tho a ba ni ai gi ngak se thi ga phalang puk ta thit ke ni nang gi de the loi he ibem nang gi di phajani nang gi de ne nakrang do segai da kukilian ge ta thet ke khang bra kukilian ge ta thet ke david thek nang na noi na taw ba david thek ke noi na makok the le ai kok the li ko noi na je makok thet ba de ni nakrang do segai da kukilian ge ta thet toi ni khang bra adu khang nang ai gi khut ta hek ta ba nu mi ta nang khang we ma tam tha na ge ma pham pha na ji ge ai hai rak ke ngai ram ma pham ma tam de ai tha rak ke yum nang adu ma tam de ngai ram ai na hek thar kom tam na thok ta ba ai thek do yum nang gum ba ama taw ba da ne shet pa da ne nupa ga da ka ta de nupa tha gi tharoi nupa ga hai rak ke no bem ai ne ai I than na ju second manga ga hai roi ngahak tang lai ga nang gum je loi san ngam ni khang bra nang gum ba nupi je nang gum ba je ai gi khut ta hek ta ba nu mi ta nang nungai ni he nang nungai ni ai gi khut ta hek ta ba nu mi ta ai gi sister ani noi na noi gi nupa thu chop pa nu ba sin ne adu sing da mo ani de tawram gi ba khang bra ni ket pare ka tawi do adu gi mai chak su phauri ni hosi phau khang bra thamoi si da ne mai chak to phauri ni khang bra adu gi mai chak to noi de su phaun ga da laman de cha mara khum doi ni khang bra noi na tau khi ba amado noi na adu tawram ma do ai na noi da cha mara khum ni laman khum ni khang bra adu gi laman do nupi nang wona khum doi ni nga si di khang bra nang na ai gi khut ta hek ta rak pa nu mi ta adu gi ai gi sister ani gi laman do nang gi na tung da nangon da cha mara khum doi ni adu khang nungai na di lai ro he nang di si rồi hát soát rồi nungai ni nang di nungai de anh khut ta ta rak pa nu mi ta nang di nungai ni khang bra mai chak chai anh wanda chai ba mai chak che nang di phao rồi te gi no hai ta di ne noi gi na bung nik pa ma pa na pung ma yam di thu chop pa nu pi bu kai suk lai ta da khan ma nu pa ma yam do adu na tau ba do nang je ai gi khut ta hek ta ba nu mi ta moi de su phao han ga da ne du mai chak to adu khang nang je ai gi khut ta hek ta ba nu mi ta soi de ko soi de mat kuki nu pi gi matik magun adun tam nang khang doi che khang bra ngai ram ko nang